Jennings की casualty dan numidang amadi ayuki matamda lakpa anabasing lem na hidak piba haukre. Hauzik mapung ay pau pizari. Manipur Sarkar ke amat tangai Medical College Jennings asi mapung fana sakhat hanabaga loinana anna layangi thabak thauram sing khumang chawsin na paikhat naba Chief Minister Okram Ibobina akademi yang changduna lokhatlakliba thabak singi manung channa Jennings ki casualty da numidang amadi ayuki matamda lakba anaba singi darkar laibe hidak sing lemna piba haukre Jennings ki Director Professor Deven Laisram na ISTV News ta khangalakpagi matungina Chief Minister ke apamba matungina Jennings ki Director dagi hauna mari leinaba singna mapung fana thabak paikhatnaba manglomda changsilakli anaba singna casualty da numidang da amadi angan bayukta layeng balakpa matamda hidak leiba phangdabadagi khudongsa daba kaya mayokna duna lakli asigumba khudongsa daba si kokhanabagi damak numit kharani gi mamangdagi hauna matam chupada chathagadaba thausilama oina numidang gi pung 9 gi matungda amadi ayuki pung 8 fawgi manungda casualty da layeng balakpa miyoi singi damakta Jennings Authority na lem na hidak langthak sing pibagi thabak asi paikhatpani piri hidak singi manungda life saving drug tagi hauraga lasing fawba pibagi thabak chathari mahangna makhata na khangalakpada Jennings Authority na paikhatliba thabak asida casualty da mathau tawriba doctor amadi nurse singi marakta karigumba matamda anaba singda hidak pibagi wafam asida thausa daba yaurabadi director masada anaba singi miyoi singna khudakta complaint tawbinaba appeal tawrakli mahangna makhata na khangalakpagi matung ina casualty da hauzik numidangi matamda specialist doctor sing thambagi khudong chaba leitrabasu anaba singi phibamgi matungina khudakta mobile phone da pau fauna duna athengba ahing oirabasu laktuna layengbagi thabak chathari athuba matamda specialist doctor sing casualty da duty tawhannaba thaurang amadi paikhatnaba hotnari Jennings na anaba singi yaifanabagi damak paikhatliba thabak thauram singda miyamna mateng pangbinabasu khangalakli Mahairoi singbu mama mapa oibasingna fajinduna thambiba social amadi cultural education da saruk yaba ngamdabadagi lamdam sida pamdaba thaudok wathok kaya thorakpani haina MLA N Birena luang samangi nichu ground da pangthokpa non residential sporting coaching of Hangang Kendra Social Union gi closing ceremony gi thoram da haikre mi di loina pakti officer oibe yadamina loi pakti doctor oibe yadamina loi pakti phawbo yadamina competition is the education ki jakar sana la madong da competition exam da pass tau gi ba khara tau gre doctor oi gi ba cha manung da tara oi gre MPS phau gi ba cha manung da manga oi gre lem hauri ba mogdra du di masai gi angang oi na horopa kanda akoi gi social gi oi ba attachment social gi society gi oi ba tes le hokdra mina masa ji da kari feel tawre I desperate way of any Ning Makai, I Imanabadi do Wigre, I Imanabadi do Wigre, I Oibung a Mogravani, I deep a sharp utopinable or Hograbani Hiva. Somewhere blame game on Tarukanda, Ning Makai and Haruna Masinga, Madonna, drug shop the youth, but the Moxin of the Hinkalisa. See a so affected a maneuver. Ngasi lesinbagi thawramaduda Imphal East ki Adhyaksha P Bimala Devi Hangang Kendra Sporting Union gi President P Brojendra Singha MPS Officer Tina Lakshmi yauna miyoi kyana sarukya ki silli langli basingi maikai dagi coach singda khudol pot piduna ikai khumna ba utki union gi tongan ba to khanbiduna awana kaya tautu piduna Handak yuhar hakiba aduda taubungkhok awang lekai dagi leikidraba konthaujam ibatombi singhagi maphamda salai apunba nupi lamjing lupna ikai kumna bu utkiba galoinana imung manungi awabada saruk yabaga loinana angamba potlam kaya mateng pangkhre Tangkhul Naga Western Union Tangkhul Naga Jingtul Longphal gi tare Super Sports Cum Cultural Festival ngarang dagi Ukrul District ki somda da hokre hokdokpagi thawramadu da special contractor apam simrena athoiba mithunglen oiki Somdal natana paring asida lariba tongan ba khul mapangi nupa masa amadi nupi masa singna thawramadu da saruyaki ngarang nimidang pangthokiba hokdokpagi thawramadu da chief guest oikiba apam simrena sana khotnabana Manipur gi mingchat porakpada natana asigumba khul da pangthokliba thawram sing asidagi naha singbu hena mangjil thaba yaba lambi amada purakani haibagi thajaba thamki ya recycle na Singzamai
Manoi sapam lairakta laiba Social Environment Development Organization gi lampak ngarang semjin kre Sahi khuding gi pangthokpa yausang sports ka mari lainana sanabung lampak asi semjin bagi thabak asi mamang sahi dasu BJP gi active member NG Robert ki matenga loinana chathagi haina organization gi executive member STS Manina phongdorakhi Yanaba angangsing sanaba yanabagi damakta akoina sengdoksabani adu mamang sahi dasu mana masamak lakbiduna JCB bubira yaraga akoigi hana sengdomba lampakudagi mana henam sogo mateng tawbiduna yamna fazana sengdokpigi adu azumaina sengdokpigi damakta akoi ngangmam rawako BJP team member ngangmam rawako sedo sinjamala sapam lekai gi tarapagi yam thagat phongdoksari Jenims ki casualty da numidang amadi ayuki matamda lakpa anaba sing lemna hidak piba hokre Midang tabira pumnampu amukan nak kuram jari